Mayambu Amazing Bible Prophecy Ministna Taramna Uktari Masi ena lakhotaga topic asidi Illuminati haidiba topic asigi manamda ngangjege masi aina mamangi hapta Wednesday da ngangjege khalamani adugu phajana masigi maramda sem sabada matam yam lawba asina maram moiduna aina ngangba ngamjagi tre aduga masigi topic asisu yamna maru oiba topic amani aikhoina Illuminati haibadi magi athadi enlightened haibani aikhoigi punsi aikhoigi wakhal lawsingje ngalanba asibu asigi maramdani aikhoina masi ngalanba je karamba mongdano ishogi oiba mongdara taing parambagi oiba saitan gi oiba mongdara haibtigi maramda aikhoina Illuminati hojit myam hirang khuding mata magi sign symbol chingba je aikhoina sinabu ui haidiba topic asigi maramda aikhoi khara yengminasi bible gi manganda makoi se yabra yadabra haibtigi maramda yengminasi ahan badai khoi ishora patna tawse sagada laiba ngam ngamba ipa ishor ngasi taing pan sinari ba Illuminati gi idea wakalon adugu magi symbol adugu hiram khuding da sinari ba sigi maramda papselon naina khangja ba khara ngangja gadore masida nahna botne aina ngamba khuding masu naki aning ba pambadu gi matu ina phasana ngamba ngaman biu tare bisina husina su masigi idea je khaitang do su bap ta dana masigi idea je khogi punsi da lokshan dana ba ngaman biu hobuna me phawna na sing biu Prabhu Jesu Christ gi minda khurumjari amen masigi magi itihas amachung magi horofam Illuminati habaje masigi horofam je koi khare yengminasi masigi aseng horofam je hairibase May 1 1776 da Ingolstadt Bavaria haiba hojina German gi saromani haiba mafhum asida Adam Weishaupt haiba ai masi pronunciation de paabda khara ware kamai paadam khande Weishaupt haiba nupa asina linkhat kibani haiba Weishaupt haiba nupa ase law amasung philosophy gi university takpa adugumba ozama oirame aduna mahakna thengnabaje matamduda Catholic Church ki takpiba aduga ningthau pamba singna aikhoigi pajamyam ki punsida amasung makhoigi mahima sing tamba singda makoina tawliba thodang makhoigi mayamado uba matamda mashi yamna ningba kairameba apen ba soiramdeba adudagi ti mahangna haidiba Illuminati haidiba secret society aronba koina organization kanasu khangandana kariguma pandam amagi tami khangandana tauba atugumba organization se mahana linkhatpane mahaki maroiba pandamdi reason aikoi miyabiki wakhal reasoning power koina wakhan khanba ngamgi sakti masibu saukhat nanba aduga secularism haibadi leba wayan thaudana any chaning ba dharma satpada ayatpa pidaba mase tongan na leiba asigi wakalon maning tamna wakal khanba aikoi miyoibaje amaga manai habse masi pandam phangna bo hana remeba maroina mahaki pandam di kaino ishobu na thairaga aikoi taibong miyabiki da leiriba gyal loksing masida hena mai paku pameba koina French Revolution France tokiba French Revolution asida di kaino goddess of reason haini aikoi gi wakal aikoi gi miyabiki loksing sing habse masi mahigi lairembi aikoi gi waina masi lawraga khurumbado madudagi France Revolution thokibani Bible ga tamna mangthakna thokibje aduni adumai tawdana mahana hairiba order of the Illuminati habje hai mai atada the enlightened ones amni mingonda mangan piba aduga hena afaba punsi mai ma hingnaba adugumba ye mingonda punsi mai ma hena afaba hingnaba gi wakhalonda semkiba masigi aromba adugumba society hadi organization amaneba magi mawung matau magi structure amsung magi thajabje makoina thajabje kaino haikanda mana dharmana aikoi miyabiki wakhal khanba maning tambase control tobje masibu mau chintokpa pameba adu members singa mana lona mana hapchalame maroina Freemasonry haiba kangbu jidagi masijo secret society amani adu ayamba makoju asengbadi makhoigi pandamje karino haikanda makhoju asengbadi moi kuding makse saitan bu hiram amoromda saitan khoromba ka chamani makhoje adugumba members kalame makhoji yamna makhoji
rule je yamna section na ngakpa aduga makoi gi court makoi gi sanaba niti niyom aduga makoi gi arom je lona pangtholameba adumai tawduna asumna lerami aduna makoi na khanjaba je aikoi mi amagi pham haibadi akoina angam athau oibagi sakti phamnaibu oibasingse masi masagi tawbu ngamba aduna ohlakadabani pokpa mana pole ke pol mi amna poena ningthau sageda poga ningthau num oigidamni na kum ningda pola kan ina kumba num oigine habse maduguma wakhaldo yaramdeba masigi organization asibu masibu namthaba aduga masibu thugaiba masibu manghanbagi thaba se masi Bavarian government na masi magi aronba activity me amdo khangpadagi 1795 ta masi hairiba leba asida ban tawrami aduga masi magi keno tawba thabuk khudimose maru phangna muthatpagi thabukse sumaina tawrameba hairiba makoina dumaina muthatpadagi di makoi pot camera makoina iramba document camera do makoina phap mangamami aduga makoi member kana kana no haiba makoi gi ko makoi gi panam karina habda loina khangameba ni mayam da loina khangaleba adugi matung dagi de hairiba organization je Illuminati hairiba organization de madudagi mang krena khani adubu hawjik chu hairiba adugumba mangja kiba tarju madugi idea wakhlon mayam je hojiki anauba hojiki modern world asida anauba malem prithvi asida masigi magi aramba myths makoi gi thajan nabising aduga makoi gi theory sing masil chummi natra lali haibeje asine singba mayam je hojik pong nainariba ayam misina hojik chu magi idea wakhlon je mi kya gi thamoida aduga scientist hajo apa philosopher kya gi wak thamoida hairiba sing se masi layeba masi je aduna maloina masi hairiba sina makoi gi theory kya mam sina khamje makoina ekoina sarkar sing ase masibu control tawba bank aduga economy asibu su indan tawba control tawba akoina entertainment program haidi akhoi nungai ningai gi hakchang gi ithak irang gi kumai harau gi thorom sing adu celebrity sing hadi cinema dharma kumai harau toba sigum je masi chuma khoina control toba pame aseng bai di masi control tawribni adu ga prithvi je saka amagi makhada leibe je pame masi saitana je pame roman catholic church na su pame ayamba prithvi gi lairiba saka adu ga philosopher mayam su pame masi gum je mayam masi gi idea ronje hauje akoina ubo phangheba akhoi khara yengmane ko ai samtamna masi sasalai moina Illuminati hairiba sina sinabu magi symbol singa je nakoina screen da patana yengbio hairiba symbol singa je kari gi mari lainai hairiba symbol singa se aikoina saitan khuramba aduga saitan gi thabak thom tobo occultism haibidi aikoina bhut pret lighting khuramba asiguma mayam de bhut sanaba asigumba maiba panji gi asiguma thabak mayam jida ko hoji kubang mai yengba har sugumba mayam jida magi symbol mayam je aikoina sinabu ubneba masi aikoina amba symbol se ko masi all seeing eye habni punam upu utba mid habje masi makhoi de maroina mid ama urani masi maroina triangle amagi manunga masi ko hairiba misna punam upu uba masina taibje makhoina divine inside de shona ubu ngambaduni punam upu ubu ngami habdo madigi wakhalondo makhoina masigi symbol asida yawbune masina habdi akhoi miwebna tawbu ngamdaba ubu ngamdaba shona ubu gumna loin tawi habi idea wakhalonda lay aduga pyramid habse Egypt ki pyramid magi structure je masi loin uba phangheba hairiba mid asigi mathakta hairiba pyramid sing ase smaina tawa representing hierarchy and control hairiba sina kaina den aikoi gi ningthau gi angam thau gi aduga achobana phamnaiba sina makhabu nampu sapu da tawba adugumba makhoi control thawbagi aduga haidi hierarchy haidi khuna Roman church ki system makhoina members in the control tawba mi singbu makhoina ngangdugi matung sakadam haibagi takpi tambibu lairiba je sigumaina sarkana su makhoina pamdo dictatorship ki mongda tawba se masibu neba home subadana all of Minerva hairiba symbol se masibu kaino loksing amsun secrecy edi aronba with haidi loksing gi symbol ado masi boyman grobadi boyman da laiba makhogi lai muti kuramba ko adugumba ga mari lenaba amsun secret knowledge makhogi aronba aikoina huji maiba maibi singna kari haibai aikoina kubang mai yengba matana maibi lai phau matana koina khangdaba kya moina haidokpa ngami haukiba kya makhoina haidokpa ngambado adugumba myamda adugumba aronba kya je makhoina haidokpa ngami haibigi madugumba symbol neba masipuna muse kanano isnausa punam saitan gi mari lene adai pentagram habje
Masiju mahariba asidana star amako makogi akoina masin mangatumba star asigumbaje ubu phanganeba hariba se kaino kande masi ayamana masigumba practice se akoina ngasai boot plate adugumba lighting gi jadu mantra gi thabak singa loin sineba mathang manga sabadana ba format habje masina mi je kaino akoina hamengi makok panba mi singneko hariba se akoina boot plate kurumbaga mari lenaba thabak ngaktaneba saitan gi thabak ngaktani isnaw samasida yawribinge haidi shobu asengbu kurumbadagi saitanbu kurumbada laithonaba saitana lingkhatpa adugumba thorang amane masigo aduga hariba obelix haribje masida yamna sauba duna maikei mari pamba matondana yamna kuba adugumba monument akoina pictures da screen da fadana yingbiu haribje searching da uba phange search ayam da masigi symbol je uba phangeba masigo masi kraidai loktopana Illuminati ni tegi loktoropani makoje akoina saitan ga marine aduga skull symbol akoina migi koki saru amasung aduga saru singje akoigi koki saru aduga akoi haksangi saru singje masi sineba masi ayamda kamda sinai akoina maiba pandi ki thabo boot bread ki thabak tawba singda hairiba symbol je loi sineba masi akoina noina cinema movie da gumba yengma mthundu aki araki akoina tamnabagi film kari kara yengba matamdu masi loin uba phanganeba adai mathangda kurak mamako masi maroina monarch butterfly ni kuraki ning thorendo adu mafatabdo ubani hariba singse masiju adam makhonda sinabo ugani ko masi akoina any programming ko hadi mk ultra mind control theories haiba khogi yebigi pung khoni amagi pung mi amna control thoba asigumba ko sigumba theory singida ju masi sineba adagi black cube haibaje masiju Saturn symbolism and control hadi Saturn da ju khoina grahani haibaje ju masi khoina saitan khon bogumbani masi gumbagi mong asida masi ju khoina sinaba uba phanganeba adagi checkerboard floor siju moroina masi amambaga nganbaga mari lainabaneba masi masonic symbolism asigumba daru amsne masi ju ai khoina karigumba thabak saitan go iba khoina ngasai gi boot break khurumbaga mari lainaba thabak singda ju masi sineba aduga taram thuchubada lin amasung singlai je masi ju am sineba masi gi knowledge masi maroina moina haije masina khangnai je akhoi gyan amsung nam thak je to ba khoina mythology hadi khoina thaina gi ariba phunga wari sing lai ga mari lainaba thajana ba singde masineba ado saitan je lin je khurumdaba amata leite mapang kodingda khoina bible da lin haib je saitan bu khaneba any religion prithvi relation khudimukta lin khurumba je masi janeba adon hairiba je masi saitan bu form amada atopa mong amda khurumba gi mong neba adai mathangda triangle haib je triangle ju anum sine masina pangal aduga trinity mukhoina ayamba trinity haib je ayamba khoina prithvi da khurumnari ba lai khuding mata masi gi mong se loina layeba masi gi mong se khoina hindu da brahma vishnu maheshwar manipur da ga na mangang luang khuman smaina to padasu masi gi mong je layeba masi gi symbol to nisnai mathangda phonics haib de keno usek ni ko masina symbolize to buje kaino khoji nongna popo akhoigi lamcha saja hongtokpa aduga masina akhoigi Illuminati goal of destroying and rebuilding system masina akhoigi system halagi haurakpo phattaba hinabi singe masibu manghallaga nauna amuk sangatpagi adugumba symbol ne hairiba symbol singa sina koina ugneba adu hairiba symbol singa kadai da sina brahib sina koina nuti tholiba thawdo watho akoina cinema ama akoina hairiba symbol singa aida yang kana TV yengera YouTube te yengera any film yengera akoina building phada yengera hairiba symbol singa akoina uba phangane maroina all sing aije akoina punamuk uba ngamba mit habje pyramid amagi manung yawbase USA gi dollar bill de yawa masi gi maning thangmada ko masi yawa adu magi latin phrases anuit coptis ka habje he has favor our undertaking khona to batha bukuding se mana bo pinge ka ba masi ju yawa phangane ba novus order secularism habje new order of the ages habje masi ju khoina uba phangane ba masi hariba mayam je khona sing adu bu hariba singge mayam na hariba singjina asigma symbol jinge yawe hana mokhoje Illuminati ni
ꯃꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯩ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ Illuminati song ꯑꯅ ꯊꯤꯌꯣꯕ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯁꯩ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧ ꯈꯨꯠ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯈꯨꯠ ꯎꯠꯄꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯅꯤ ꯐꯣꯇꯣ ꯑꯃ ꯈꯨꯠꯄ ꯃꯇꯝꯗꯒ ꯈꯨꯗꯣꯝꯕꯤ ꯑꯅꯤꯒ ꯊꯤꯡꯀꯠꯂꯤꯕ ꯑꯁꯤꯒꯨꯝꯕ ꯁꯥꯏꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ Illuminatiꯒꯤ ꯁꯤꯝꯕꯣꯜ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯦꯟ Illuminatiꯒꯤ ꯐꯤꯡꯒꯔꯁꯤꯡꯒꯤ ꯁꯥꯏꯟꯁꯤꯡꯁꯦꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯅꯍꯥꯁꯤꯡꯅ ꯎꯔꯤꯕꯅꯤ ꯃꯈꯣꯏ ꯀꯥꯏꯗꯒꯤ ꯇꯝꯃꯛꯏ ꯁꯤꯟꯃꯥ ꯗꯔꯃꯥ ꯀꯨꯝꯍꯩ ꯍꯔꯥꯎ ꯋꯦꯁꯇꯔꯟꯒꯤ ꯌꯦꯡꯕꯗꯒꯤ ꯃꯈꯣꯏ ꯇꯝꯃꯛꯄꯅꯦ ꯃꯁꯤ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯍꯥꯞꯄꯤꯕ ꯍꯦꯟꯒꯤ ꯁꯤꯝꯕꯣꯜꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯕ ꯃꯁꯤ Illuminatiꯒꯤ ꯁꯤꯝꯕꯣꯜ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯇꯤꯚꯤꯗꯁꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯝꯕꯣꯜꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ architecture ꯍꯥꯏꯗꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯆꯧꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯒꯨꯝꯕ ꯁꯥꯕ ꯃꯌꯥꯝꯗꯁꯨ ꯃꯣꯅꯨꯃꯦꯟꯠꯀꯨꯝꯕ ꯁꯥꯕ ꯋꯥꯁꯤꯡꯇꯟ ꯃꯣꯅꯨꯃꯦꯟꯠꯁꯦ ꯃꯁꯤꯗ obelisk ꯁꯦꯞ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯈꯣꯏꯅ ꯎꯕꯒꯅꯤ ꯚꯦꯇꯤꯀꯥꯟ ꯁꯤꯇꯤꯗꯁꯨ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯤꯔꯥꯃꯤꯗꯀꯤ ꯑꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯜꯁꯤꯡ ꯑꯁꯤ ꯂꯣꯠꯇꯨꯅ ꯌꯥꯎꯕ ꯎꯒꯅꯤ ꯅꯈꯣꯏꯅ ꯄꯣꯞ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯕꯤꯌꯨ ꯃꯈꯣꯏꯒꯤ ꯁꯤꯝꯕꯣꯜꯁꯤꯡ ꯑꯁꯤꯗ ꯀꯔꯤ Illuminatiꯒꯤ ꯀꯔꯤ ꯁꯥꯏꯟ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨꯕ ꯗꯦꯟꯕꯣꯔ ꯑꯦꯌꯔꯄꯣꯔꯠꯇꯁꯨ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯁꯥꯏꯟ ꯃꯌꯥꯝꯁꯤ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯐꯦꯁꯟ ꯑꯃꯁꯨꯡ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯐꯤꯖꯣꯜ ꯂꯩꯔꯤꯕ ꯐꯨꯔꯤꯠꯇ ꯅꯝꯂꯤꯕ ꯃꯌꯦꯛ ꯏꯔꯤꯕ ꯈꯣꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕꯗ ꯈꯨꯗꯤꯡꯃꯛꯇꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯎꯋꯦꯕ ꯑꯗ ꯀ꯭ꯂꯣथ ꯕ꯭ꯔꯥꯟ ꯁꯝꯇꯥꯏꯝ ꯌꯨꯁ ꯀꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯤꯠ ꯎꯒꯅꯤ ꯄꯤꯔꯥꯃꯤꯗ ꯎꯒꯅꯤ ꯆꯦꯛ ꯕꯣꯀꯔꯁꯤꯡ ꯂꯦꯠꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯨꯔꯤꯠꯀꯨꯝꯕꯗ ꯎꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯦꯗꯤꯗꯥꯁ ꯈꯣꯡꯎꯞ ꯅꯥꯏꯛꯀꯨꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ Illuminatiꯒꯤ ꯁꯥꯏꯟꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯅ ꯎꯒꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯁꯤꯝꯕꯣꯜ Illuminatiꯒꯤ ꯁꯤꯝꯕꯣꯜꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯩꯁꯥꯗ ꯄꯣꯞ ꯔꯣꯛ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯁꯩ ꯁꯛꯄꯗ ꯑꯗꯨꯒ ꯃꯨꯚꯤꯁꯤꯡꯗ ꯌꯨꯝ ꯁꯥꯕꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯦꯁꯟ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯠꯅ ꯆꯥꯅꯔꯤꯕ ꯐꯤꯖꯣꯜꯁꯤꯡꯗ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯂꯣꯏꯅ ꯎꯕ ꯐꯪꯒꯅꯦꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯅ ꯇꯧꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩꯗꯧꯏ ꯄꯨꯝꯅꯃꯛ ꯁꯤꯝꯕꯣꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯆꯤꯡꯊꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯁꯦꯡꯕ ꯏꯁꯣꯔ ꯈꯨꯔꯨꯝꯒꯗꯕꯗꯣ ꯑꯁꯦꯡꯕ ꯕꯥꯏꯕꯜ ꯄꯥꯒꯗꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯀꯗꯕꯗꯣ ꯃꯗꯨꯗꯒꯤ ꯃꯁꯤ ꯁꯤꯟꯗꯣꯛꯄ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯃꯤꯡ ꯆꯠꯄ ꯑꯥꯔꯇꯤꯁꯁꯤꯡꯀꯣ ꯃꯈꯣꯏꯅ Illuminatiꯒꯤ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯕ ꯌꯦꯡꯁꯤ ꯍꯣꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯝꯕꯣꯜ ꯁꯤꯅ ꯍꯦꯟꯅ ꯃꯈꯣꯏꯁꯦ Illuminati ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯦ ꯃꯈꯣꯏꯅ ꯂꯣꯏ ꯁꯤꯟꯅꯩꯕ JZ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯇ꯭ꯔꯥꯏꯡꯒꯜ ꯁꯥꯏꯟ ꯑꯁꯤꯅꯆꯤꯡꯕ ꯄꯤꯔꯥꯃꯤꯗꯀꯤ ꯃꯥꯒꯤ ꯀꯟꯁꯦꯞꯇꯀꯣ ꯁꯤꯟꯅꯩ ꯑꯗ ꯃꯥꯒꯤ ꯔꯣꯛ ꯁꯤꯝꯕꯣꯜ ꯀꯥꯟꯅ ꯍꯥꯏꯅꯔꯤꯕ ꯈꯪꯅꯔꯤꯕ ꯔꯣꯛ ꯅꯦꯁꯟ ꯂꯦꯚꯦꯜ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕꯁꯤ Illuminatiꯒꯤ ꯁꯤꯝꯕꯣꯜ ꯀꯌꯥꯃꯔꯨꯝꯁꯦ ꯅꯈꯣꯏꯅ ꯁꯤꯟꯅꯕ ꯎꯒꯅꯦꯕ ꯑꯗꯒꯤ ꯕꯦꯌꯣꯟꯁ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅꯁꯨ one eye imagery in her photo मागी फोटो दा हाय नुपी माई सिंगर मागी फोटो दा सिंग बमयाम परफॉर्मेंस सिंग दा मसी मयाम से उब फंगनेबा अदुगा मागी लाइटिंग दा जो हाईलाइट असिग मयाम दा को मागी ट्रायंगल की साइन अदुगुंबा मयाम जिन कोइन उब फंगनेबा हाइबा आर्टिस्ट सिंग जे कैन वेस्ट हाइबजे कैन जी वेस्ट जो पाजे लाइट क्राउन ट्रायंगल अदुगा आई इमेजरी न सिंग बसिगुम दे मागी सोदा मागी परफॉर्मेंस सिंग दा को मसिग मयाम दे सिनाबो उगनी दे रिहाना दा जो मरोइना मा जो वन आई सिंबोलिज्म जे मागी म्यूजिक का को वीडियो सिंग दा अदगी अम्ब्रेला एंड हाइरिबा मयाम सिदा मसि लोइ सिनाबो उगनेबा नखोइना हाइरिबा सिंग नखोइना यंगबियो ममिंग चपा गाकनि कनारुमन नाहा सिंग हाइरिबा सिंग लोइ खंगंगनि अहन सिंग दे मसि खंगरोय अदुगा लेडी गागा गा हाइनारिबा जे ममिंग आम सपजे मानजु मागी पोज वन आई पोजेस को ओकल रेफरेंस हाइदिंग असागी बुट प्लेट अखोइना खुरंबा असिना मरी लेनबा मयाम जे को असी मागी वीडियो को पापारेजी बैड रोमांस खाइरिबा जे हाइरिबा सिंदा माइंड कंट्रोल को अखोगी पुंगना कंट्रोल तो वरी वाप अदुगा असिना सिंबा सिंबल सिंगे माना लोइन सिनेबा इस्नाउस आई फजना डिटेल होइना आइना हाइरिबा आई सुंबा मयाम दे येंगदमनिना आइना दि फजना खंगबा ngamdeba अदु जाजु अखोइना अमोना फजना येंबा मतन मसि फंगनी मादोना ना जो हाइरिबा सिंगे इल्युमिनेटी सिंबल इंगे माना अदम सिनेबा हाइरिबा सिंगर जेंको अदुना माना जो हाइरिबा सोंग दे इल्युमिनेटी काना हाइना कौबा सोंग जो माना पुथुए मागी सिगमा मयाम दे सिने लेन वेन हाइबा जो मागी एल्बम कवर दा को म्यूजिक सिंगा सिगम ऑल सिंग आई पिरामिड अदुग मैसाबो फ्लेम गुम जे असिगम मयाम से
masi enlightenment symbol oibising mana sineba drag na zo haiba triangle je magi hand sign on sinai aduga magi video de zugo his brand ovo haiba sina zo all makuje masi magi logo on sinai haiba mayam je khona sinai sinaba na khona loina thenagani aduga Katy Perry haiba in her dark horse video ajida zugo ma da utpaje Egyptian ki pyramids aduga glowing eye koina mid ko chaliba mai asiguma mayam je haiba tiny gi lighting aduga mari ne ba mayam je utpa phangeba asumba haiba mayam je ui aduga billy ilis haiba na ju haiba ngasai gi boot black khurum ga mari le na ba asiguma symbol sing je mayam loi shineba aduna Travis Scott haiba na ju mai design sing punamak se aikoina sineba adubu mokoina loina sine na mokoje Illuminati way have the native. Who's it? I am a quick punsi, my hing couldn't but a tauri but a book on Kudimuta Illuminati symbol as never. Masi equine have the quick punning je. I quite I hing but a saying but show kurunga very late to Nabagi, Masi never. Masi form of Mother Saitam Kurumba never, Luciferian never. Masi Kanakano famous when the speaker come water bed, Hoiguma Masinati Loinam. Masi equine occultism had the boot press head and Kurumagari Loin Lane Masi. Dubai Shamakti Masi Madam the Am to Dona Kangudi Nate, Dubai in a Kanjaba Karazami and the share to whenever. Adu Masi Lime Kuruma Makalam, quite Bible, so quite Luciala the Bible text Krapaminasi, Matthew 24 die. Jishuna Makoi the Konkami, Kanana Sunakobu Serana, sing the number section Luhan. I quite Robimatam the Equibulana, Lamsing, but any Satan, I quite tip the living Kudimose, me to your palm, the mobile palm and a mobile da, Sin Mother Ma palm and a Sin Mother Mada, Aduga is shine on my palm and is shine on my da, Aduga Equina like shoe, when science began show book of Tonga, but Hiram Kudim Lady Bamam de Masi San Sanabiram Sanabana Sanabada game spotter, Ting Noble Honeva, hide the singers in the meeting ye, Namtak on Noble Honeva. Me to your palm of the Pidaga, I hing by Shokurum, but do the Gilatona whatever. Masidi quick section as Aduna Illuminati haiba Masigi idea Wakalon Mam, the typical philosopher, thinker sinko, Ladiba Mam, short headed Mam, Shinabis and Mokogi idea, Masidi Loctor when he has his never. Ado efficient for 14 desire. Azu Ikojeko, or you were an Itangam, some Makaki Tambi, beginning Shina, couldn't Puba, Amadi, missing a tat Marie Marada, Amasunam Tak. Taunaba Kujin Taurang da Ikoin Apipa Anganguna Muedoni. I mean Aram Batapi and Aram, don't hate a puba. Science Takan science began at the pool of Quid Ashang by Chokrum Novado, Adu de Gilaton of Adugumba, the Koyao Kumzi, Hiveneva, Mastapo Nabse. Efficiency 511 is rhyme, a Mambagi Mahiyan of a tabak the Yauruganu Hamneva, Madugimota Aram Simbupundu Hamne. Hiding. Akoina Siguma Satan gave a tabak missing Mother Makumay Hara high Pasida Quisharum the Yaro Damni, Makoya Tona Tinaroi Dabani, Makoya Marilla in a Roy Dabani, I've never. Adugimota hide Mokona Toba Patabasing say, Masilali have the Tapivaze, Cristano by Quigi, Itone, look, I kiss Sabentin die, Quim Masida, Madame de Pontolo of Aropa Amatalite, Aduka Kangloid of Amsung, Manganda, Pongloid of Atupakari should like them. Time pan the Toriba Tapa me amje, Lady Bukudum was a roymatam does it shone upon the pigany. I could jo quick tamoy the Kangana Tapa Toga him Bupunsi Mahin, hide by me amje shone upon the pigany, but illuminate it out Bukudum with the Tapa Mactani. I call me Pum Kudum Saitana Masigi, I dare the Sinaraga, I call Mangare, Saitana, Lucipana part of the Shodegi Mama Hill have done the Tawnever, as mine a cojulaton Bagidam Toropa, symbol never. 2 Corinthians 4:2 so high. Adubu arot pa ikanya oiba maram sing adu ekhona thadole namthak togdon satre isho yu wasu lawnam togdon sinadre adubu asumba phondop hi mapana ekhona isabu isho gi mangda mi khuding ya sumarang khangbu puninda khangal le habje mache ekhona isho gi wahai da namthak tongna ekhona sinaba tawroi damneba khoi asumba do phadana phondopa mi gi ekhoi gi conscience ekhoi da isho na pibi krab conscience apapata khangna gi dama akhoi gyam je phadan sinaga asumbulam bi da sakadam na khoi mi singi kansan je ahing ba shokrom da singbi ga dabani habsini adu aja 5:20 da zo haje phattabu afaba kawba afabu phattaba kawba amamba gi mota mangan thamba mangan gi mota amamba thamba akhabi gi mota athumbu henba athumbe mota akhaba thambi ba mi sing kawri ba mi sing do awabani daimne
aduga Illuminati sina tawriba thabakse masigi thabak ngaktani sinausa Proverbs 4 gi 19 da jai masiga fattaba migi lambi je amambani hai takpi tambi ba sena fattaba migi lambi je amambani hai they know not at what they stumble mokoi kadai da khudi thigini habje mokoi na khangdeba fattaba misina kadai da khudi thigini habje khoi khangdeba adubu ekhoi di mangan gi masa singni asigumba Illuminati gi thabak sina ekhoi bu khudi thian gumjeba aroiba text ekhoi pamina sigo John 3 gi 19 to 21 da masi maran sibaduni haidi prithibi da mangala khare misina hairiba mangala shogi asumbudo dagi amambudo ne hena pame hairiba amambudo ne hena pam ta di masi maran siba amane masinga maramdi makhoi gi thabak sing ado phatte phattaba tawba khuding na mangal adu putukuse adu hairiba mangal adu da lakpa ngamde karigi dama ma ki thabak phattaba thabak sing ado sai gine madu tadi but he that doeth truth cometh to the light asumba tawu ma na mangan da lai adu hairiba ma ki thabak sing do masina phongdoi makhoi do shoda tawbani habje phongdo khane bisnausa adu lai khoi aroi matam da hingba mising ai khoina amambagi thabak ai khoine shobu khurombadagi laithokadaba thabak khudi mose khoi thadok seba kristana we khoi gi thodi kaino ahingba bible gi show bible na abje masida khoina chiana lairaga masina tabangai jida idolatry ngathani Illuminati siju magi wakhalo lairiba khuding masiju masi idolatry laimuti khuromba makhalamani ahingba isho khurombadagi masi laithohan baneba masi put bread akhona time panda khuromnariba akhona hujik tawriba mayamje maiba panji ki thabak aduga hikap yakapa asigumbagi thabak singje paisa khubang mai yengba haru sumba tawriba khuding mose saitan bi thabak neba masida ikhoi thajagumji adugumata ikhoi bible na haibdo madugi matuina chaseba tabiriba mayamde shona popi boishnu isnausang yaragadi aigi channel ase nakhoi gi maru mapang singda share to view subscribe to view nakhoi na any bible ga mari lainaba khangdaba topic lairagadi any hangbiro khoi bible dagi phajana thidongminasi asumbudo thiraga ikhoi phajana saminasi bible na haiba inba adu khaktani sargada sakadabji aduguma mising adugi manungda changsi khoi prabhu da changchase haina mayam da haijari pathana tongminasi sargada leibai paisho Illuminati hairiba se magi secret society ana lairamba adubu magi wakhalona jawji prithibida hingliba migi samasida hingliba thabak thorom lairik laisu in college university art music lairiba kodang thamasi gi wakhalon se lakre hairiba se masi paisho namondigi saitana leithonningai ki damsina bathawang na yabse khan tagatare khoishu asigumba wakhalon asida asigumba idea asina khoibu humduna pobigi mota naki asumba Bible asina ekoi bu humduna pobanga manbe tare bu khading da na bo view Prabhu Jisu ngi da koram jari amen